Ngasi nungdaram phongkiba Kalaipakki Mairagi Pausedagi maruoiba pau khara khangajaraga miyamda khudol tamjage Koutruk amadi kadangbanda kuki militant singna Nongmei kapsinduna landasilakhre Leingak Bethel kuki kholda sariba bangkal sing athubada lauthokpiu khunja sing Imphal West District ki Lamsang Police Station ki manung chana leiriba kadangband amadi Koutruk kholda kuki militant singna ngarang numidang Nongmei round kaya marum kapsilaktuna landasilakhre Loinina Bethel kuki khulga thangnariba chingchang parengda kuki militant singi bangka kaya saduna leire hari pausi achina mafam adugi khunja kayadagi phangba paugi matung inadi ngarang numidang pung 9 makharom taba matamda kuki militant singna harauthel Sport University ki chingchang parengdagi torchlight kaptuna kumtharaki aduga Koutruk amadi kadangband patu tamna Nongmei round kaya marum kaptharaktuna landasilakhi loinina anganba makhalgi searchlight kumbasu nongthakta kapkhalakhi hari kuki militant singna Nongmei round kaya marum kaptharakhiba aduda khulngapa khunja volunteer singna su handuna Nongmei round kaya marum kakhi maduda kuki militant sing adu makhatana Nongmei kaplaktana chingthaklomda chengkhatki hari khunja kharana pause asida makhatana phongdoropagi matung inadi hauze Bethel kuki khul harauthel singtha asiga tainana leiriba chingchang parengda kuki militant singi bangka kaya marum saduna leiri loinina mafam achida afaba makhalgi khulai paiba kuki militant singna khutlingduna leire Masina maram oidina kangmuki irang asi hek tholakpadagi hauzik phawba tha 10 romgi matam asida kuki militant singna Koutruk kadangband amadi atai thangnana leiriba maitai khulsingda tatana Nongmei kapsinduna landasilakpadagi khunja sing tufam safang khangduna yamna wana lemba haibadu oire mafam asida kuki militant sing camp saduna leiri haiba khanglabasu Manipur Leingakna hauzik phawba tawthoktuna leiriba asi karigino athuba matamda kuki militant sing asik tawthokpiduna khunja sing laitana leiba phangambiu haibasu phongdorakli Maikai mari kuki singna koishinduna leiriba thana popi ki khunja sing ki awaba Leingakna khangbidriba asi pende khunja sing hauzik Manipur da thokliba tha 10 suraklaba kangup ani ki sathireba lan asina maram oiraga khwaidagi henna kuki militant singna Nongmei amade bom yamna toina kapsilaktuna landarakliba asi Imphal East District ki Lamrai Kendra ki manung chana leiriba thana popi khul amade thangnana leiriba maitai khul sing asi oiri kuki khul singna maikai mari koishinduna leiriba thana popi khulgi khunja singi awaba asi Manipur Leingakna ngasi phawba khangbi ubiduna leiriba asi khunja singna aduki matik pendaba phongdorakwi thana popi khulgi khunja nupi oibisingna phongdorapagi matung inadi thana popi khulgi maikai mari makta chingi sarukta khulai paiba kuki militant singna koishinduna leiri chingi saruk sing asida kuki militant singna bangka kaya saduna makhoigi kem oina leirabasu Manipur Leingakna khangna kuki militant sing tawthokpa ngamna yamna pangdabagi matogum leiriba asi aduki matik pende thana popi khula si thadokthuna chakhiba tarabadi kuki militant singna khudum changkhragani haiduna khulngapa khunja singa loinina khula asigi khunja singna ngasi phawba kuki militant singa lanthengaduna leirakpani Local MLA oiriba asina sum oiriba phibam asida khunja singi mating pambide Manipur Leingakna su hana phawba yingbiduna leiriba kum tawriba si aduki matik pende hana phongdokhi makhatana phongdoropagi matung inna thana popi khulga thangnana leiriba chingyagi lokol sing asi hauzik mana masing thabagi thabak paikapa ngamdre handak jahigi oinasu phaw phajana pamba ngamhaudre araiba phawsu hauzik loikhiduna chaningai lasilaktabadagi awaba mayoknaba haure chingda kaduna sing chanba ngamdre maduna chak thongnaba sing leitabadagi khunja sing aduki matik ware chingi charuk sing kuki militant singna khudum chanduna laikhibadagi changba ngamdre Oriba fibam asida Leingakna athuba miing changbiduna thana popi amadi thangnana leiriba maitai khul singi khunja miyamna thengnariba awaba asi kharadang oirabasu mateng pangbiu loinana matik chaba security force thomjinduna thana popi khul asi maikai mari makta chingi sarukta khutlingduna leiriba kuki militant sing asi athuba matamda lauthokpiu praja miyamna waraga Manipurgi Leingakna karisu khangdana leithokliba asi aduki matik pende hainasu khunja nupi singna thamoi sokna phongdorakli KCP ki kadar ani police na fare Leingakna aina yadaba Manipurgi lalharup amani haina lauthokraba Kangleipa Communist Party KCP Noyon Grove ki kadar ani ngarang Manipur police ki team amana Khumalampa ki ISTB Tangkul Avenue manakta leiba beauty parlor amada sel longnaba hotnarambadagi fare hari police ki pau asina hai faraba KCP kadar ani adudi KS Robertson Singha Chai Kunghumda Leifam Imphal West amadi Khaidem Nawba Maitai Chai Kun hauzi haujina Imphal East da leibani makhoi ani na ISTB manakta leiba beauty parlor amada namduna sel longnaba hotnare habagi pau phongbadagi police ki team aduna mafam aduda changchinduna thiba humbagi thabak chathabada makhoi ani phagatkhibani makhoi ani degi mobile phone ani chaka ani gi engine pamba gari ama amadi mari leinaba che changkhara ama sung recover tawba ngamle
लोइनना मखोय अनिगी मथक्ता केस अमा रजिस्टर तौदुना थिजिन हुमजिनबगी थबक चथबा हौरे हाइरि UCM कोकोबी मचालेमगी ऑफिस याउना मै थादोकलंबगी थौदो अदुबु अकंबा मओंगदा कंडेम तौइ इमांगानबी मसक खंगदबा मियोइसिंगना फेब्रुवारी 29 गी नुमिदांग पुंग 8 ताबा अदुवाइदा पारिंग नाइना UCM कोकोमगी ऑफिस याउना मचालेमा ऑफिस स्कूल अमदी फाइनेंस ऑफिस मै थादोकलंबगी थौदो अदुबु अकंबा मओंगदा कंडेम तौरकली ngasi imphal gi palace compound da leiba machalema school gi geta pangthopa waka mifam amada apunba manipur kanba imalup amkil gi president lauremba nganbi na phongdokhibada security force na khula hangdana leiba imphal manungda numit amada pungkharagi manungda mathang manau naina chatharakhiba mai thaba yekhai thugaiba thong aduda fire brigade amadi manipur police kari yengduna lehawi hana pendaba phongdokhi amaromda numi adumaktada mapi council office mathakta asamba kada barada leijaba MSTB gi paumi kumar nongthombam tamthina phubada natna mahaki polam khodimak maithado pikhiba thawung adu bayaningda bafongdokhi ima lauren bengambi na makha taraduna hai kanana kari maram gi damak hari bathawong sing adu chathakibano hai ba leibak miyam da singdokadabani loinina pali balenga asina su tholiba thawdo adu gi matangda kupna thijinduna mara leiba sing matik chaba cherapi gedabani haiba wafam chu phongdokhi Ani suba ARV headquarter dagi numai lut tawkhibaga mai lainana CBI na case laukhaikhre mamang chei lising ani ga sumna kungohum dagi me ahum dagi hauna manipur da tholiba kalum ani gi lan asigi manung chana August ahum da Bishnupur district ke Naran Sena da laiba ani suba ARV headquarter da namduna lut nongmai amadi maru kaya laukhiba aduga mai lainana CBI na case ama laukhatle hari केस की चार्जशीट हौखिबा मास अहुमदा मियोय तारीख के मथक्ता चीफ जुडिशियल मजिस्ट्रेट कामरूप मेट्रो गुवाहाटी आसाम दा चार्जशीट थगखिबनी नोंमai amadi marusing lut tawkhiba aduda maru oina chenabani haina चार्जशीट अदुदा पल्लिबा मियोयसिंगदी लाइस्ट्रम प्रेम सिंहा खुंगुचन दिरेन मोइरांगथेम आनंद सिंहा अथोपम काजित एलास विश्वजित लौक्रापम माइकेल मंगांगचा एलास माइकेल कोंथौजम रोमोजित माइते amadi काइसाम जॉनसन हारिबा एक्यूजिंग असिने हाइरि पंबा याबदी ममांग चाही की 2023 की अगस्त अहुमदा बिष्णुपुर डिस्ट्रिक्ट के नारायण सेना दा लैबा अनिसुबा ARV हेडक्वार्टर दगी लुट तौखिबा खुलाइसिंग असी नोंमai चहुम मरु लिसिंग 15 अमदी अतै मई लेनबा पोलमसिंग ने हाइरि कुकी MLA तरागी मतंग दा प्रिविलेज एंड एथनिक्स कमिटी की प्रीलिमिनरी रिपोर्ट पुथोकना खंगनबियु 32 सुबा मणिपुर लेजिस्लेटिव असेंबली दा कुकी फुरु के MLA तरागी मतंग दा Privilege and Ethics Committee की preliminary report पुथोकना खंगनबियु हाइना इमागी मैराना फोंदोखरे वफम असि ngasi Manipur Place Club ता पांगथोपा पाउगी मिफम आमादा इमागी मैरागी media coordinator पालुंगबन रानीबलाना फोंदोखिबनी महाना मखा तारादुना मणिपुर दा NRC चनहंबगी अयाबा लौखिबा अमदी कुकी मेटन सिंगा इंडिया लेंगाकसु मखा तना चथबा यारो हाइना assembly session दा अमता ओइना वरेप लौमिनाखिबा अदुबु इमासिंगना थगली लोइनना हौजिक चथरिबा असेंबली सेशन गे लोइगदबा नुमिनिनी खक्ता ngairabani हानदगी खोंजंग चंगचिनदुना लाकपा कुकी फुरु की MLA तरागी मतंगदा प्रिविलेज एंड एथिक्स कमिटी की प्रीलिमिनरी रिपोर्ट अमा हाउस दा पोथोकतुना खंगनबियो हाइनसु महाना मखा ताखि